Wari Singbul channel asigi Phungga Wari series ki makha chathajarakpa saruk oina pujarakle Marup Ahum. Thaina mamangaida ningthau macha amaga mantri macha amaga angambagi macha amaga marup sanarami. Makhoi ahum amana amabu thadoknade matam punamakta chamin thakminnaduna nungaina lenminne. Nongmadi makhoi ahum lam koiba chatsi haiduna warep tanare. Makhoi ahumna kanagumba amatta khanghalamdana lona sagol amamam tonglaga konungdagi khongsan khirame. Leptana chatkibana makhoi leibak kaya lankre. Asum lapna chatkibana poloida makhoi ahumna angakpa leibak amada thunglame. Aduk chawba mafam maduda mi amatta leiba uramde. Leiramliba yum kai singdusu atek akai ngakta tawrame. Mi di lairaduna sanga uchek waya fawba masak uramde. Uri wari singna koisillaba sumang thelong singdu ubada leibak aduda taibang mi amatta leitre haibado khangba ngamlame. Marup ahumna mi leitraba chawraba leibak adu koirakpada umang amada thungle. Makhoi choktharaduna chawraba ukhong amagi makhongda phamduna potharami. Ningthau macha ising khawrangmana charam kangduna marup mantri machabu yenglaga hairei. Marup ising khawrangmana thawai thagadawre. Ising khajiktang thiduna pura'u. Mantri machana Rajkumargi khawrangba koknanaba ising thiba chatkre. Mahakna fana labna chalaba tungda makhal kayagi lei pambi kayana akoibada leitenglaba fajakraba pukri ama thengnarami. Mantri machana mabukning harawna pukri adugi manakta lakle. Adubu ising punanaba patradi amatta yawramdabana yengthokkibada yum macha ama uraduna mafam aduda patra loba chatkre. Mahakna sumangda leplaga lawrei. Yum sibu kana leibage. Aingonda ising punaba patra amatang pibiyu. Yum adudagi mifam hongba yadraba fajarabi leisabi ama thoraktuna mangonda nokfet tawraga hairei. Ibungo aikhoidi yumda lakpa atithibu seba tawi. Aduna ngayhak seba tawjahauge. Aduga isingi patra pubikhiba yagani. Leisabi adugi pukning huraba maithongna mantri macha sumatki. Marup ama ising khawrangmana makhong thangba thokde haiba wakhal kawkhiduna leisabi aduga phaminaduna nungsi wari kaya saaduna leithokre. Mathel lukoi kaya thongduna makhoi ani harawna saminnarabagi tungda mantri machadu nungaina tungkhun taaduna leikhirami. Marup mantri macha halaktrabada Rajkumarna angambagi machada marup adugi khungul lirucho aduga ising supura uthakre. Mahak su leptana chatkibana pukri adugi manakta thunglami. Angambagi machana ising fanglabada mabukning harawje. Adubu awabadi ising ado karam haina pusige khanduna yengthokkibada. Mantri machana leiriba yum aduga thangnana leiba yum macha amada isingi patra amatang lauge khanduna changsinkre. Yum adudasu fajakhrabi leisabi ama thoraktuna ahanbagi leisabi aduna haibagum angambagi machada pothabiraga patra pubikho hairari. Fajarabi leisabi amana seba tawjage hairakpada angambagi machasu marup ningthau machagi ising thiba lakpani haibado kaukthokkhirami. Chak ising charaga mahaksu nungaina tumduna leithokhi. Amaromda marup animak thenglaba fawba halaktrabada ningthau machado mathamoi sokna nungaikhidi. Mahakna yamna wana haugattuna seranaba maigaida ising thiba chatkibadagi marup aniga kainakhi. Nongma haukhiduna thabung ani farakle. Nongma laigi nungdam amadagi ningthau machana asum lakpada marup anina leiriba mafam maduda thunglammi. Lamsang lakpada chak lambana mamitta tandan paikhi. Mahakna yum macha anigi manakta leiriba fura dalangi yum adu uduna changsillami. Fura dalangi yumdu yengbada mi leitabagum ichikchi. Rajkumarna karimata khandana imungda parap changsilli. Mathang ka khudingi changlaba tungda fajakhrabi leisabi ama sanagi monchep mondumda tumduna leirambadu urubada angakpa phangle. Mahakna leisabi dubu
ꯍꯧꯗꯣꯛꯇꯨꯅ ꯆꯥꯛ ꯈꯖꯤꯛꯇꯪ ꯄꯤꯖꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯕꯨ ꯑꯍꯥꯟꯕ ꯎꯕꯃꯛꯇꯗ ꯅꯨꯡꯁꯤꯕ ꯄꯣꯛꯈꯤꯗꯨꯅ ꯍꯔꯥꯎꯅ ꯃꯊꯦꯜ ꯂꯨꯀꯣꯏ ꯊꯣꯡꯗꯨꯅ ꯆꯥꯃꯤꯟꯅꯔꯦ꯫ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯔꯕ ꯇꯨꯡꯗ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯅꯤ ꯍꯥꯏꯕꯗꯨ ꯈꯪꯂꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯁꯤꯡ ꯔꯥꯖꯀꯨꯃꯥꯔꯗ ꯂꯤꯗꯨꯅ ꯇꯥꯍꯟꯈꯤ꯫ ꯂꯩꯕꯥꯛꯀꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯃꯗꯤ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧꯅ ꯆꯤꯡꯕ ꯍꯤꯡꯆꯥꯕꯤ ꯑꯅꯤꯅ ꯂꯣꯏꯅ ꯆꯥꯊꯣꯛꯈꯤꯗꯨꯅ ꯃꯍꯥꯛꯄꯨꯗꯤ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯊꯝꯂꯤꯕꯅꯤ ꯇꯝꯂꯦ꯫ ꯊꯃꯣꯏ ꯀꯥꯏꯔꯕ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯕꯗ ꯔꯥꯖꯀꯨꯃꯥꯔꯅ ꯍꯤꯡꯆꯥꯕꯤꯁꯤꯡꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯋꯥꯈꯜꯅ ꯍꯤꯡꯆꯥꯕꯤ ꯑꯅꯤꯒꯤ ꯂꯩꯐꯝ ꯍꯪꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯌꯨꯝ ꯃꯆꯥ ꯑꯅꯤꯁꯤ ꯃꯈꯣꯏꯒꯤꯅꯤ꯫ ꯃꯈꯣꯏ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯐꯖꯈ꯭ꯔꯕꯤ ꯅꯨꯄꯤꯒꯤ ꯁꯛꯇꯝ ꯂꯧꯏ꯫ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯅꯨꯄꯥ ꯑꯅꯤꯈꯛ ꯂꯥꯛꯄꯗꯒꯤ ꯃꯈꯣꯏꯅ ꯃꯄꯨꯔꯣꯏꯕ ꯑꯣꯏꯅ ꯂꯩꯔꯛꯄ ꯊꯥꯕꯨꯡ ꯑꯅꯤ ꯐꯥꯔꯛꯂꯦ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯔꯥꯖꯀꯨꯃꯥꯔꯅ ꯃꯥꯒꯤ ꯃꯔꯨꯞ ꯑꯅꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯆꯤꯡꯅꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔꯤꯒ ꯂꯩꯃꯤꯟꯅꯔꯛꯄ ꯊꯥꯕꯨꯡ ꯑꯃ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯕꯨ ꯄꯥꯝꯅꯗꯨꯅ ꯂꯧꯅ ꯂꯩꯅꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯃꯔꯨꯞ ꯑꯅꯤꯕꯨ ꯅꯣꯡꯃꯇꯪ ꯎꯅꯔꯕꯗꯤ ꯍꯥꯏꯗꯨꯅ ꯇꯟꯖꯥ ꯆꯥꯕ ꯃꯇꯝ ꯉꯥꯏꯈꯤ꯫ ꯅꯣꯡꯃ ꯂꯥꯏꯒꯤ ꯅꯣꯡꯗꯝꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯅ ꯃꯔꯨꯞ ꯑꯅꯤꯒ ꯎꯅꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯃꯅ ꯑꯃꯒꯤ ꯋꯥꯔꯤ ꯂꯤꯅꯗꯨꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯅꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯇꯟꯖꯥ ꯆꯥꯔꯦ ꯈꯟꯗꯨꯅ ꯃꯔꯨꯞ, ꯅꯈꯣꯏꯅ ꯂꯧꯔꯤꯕ ꯅꯨꯄꯤꯁꯤꯡꯗꯣ ꯍꯤꯡꯆꯥꯕꯤꯅꯤ꯫ ꯊꯥꯖꯗ꯭ꯔꯕꯗꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯁꯤꯃꯇꯪ ꯃꯤꯡꯁꯦꯜ ꯈꯥꯡꯗꯨꯅ ꯌꯦꯡꯉꯨ꯫ ꯃꯔꯨꯞ ꯅꯤꯡꯊꯧ ꯃꯆꯥꯒꯤ ꯋꯥꯗꯨ ꯃꯔꯨꯞ ꯑꯅꯤꯅ ꯊꯥꯖꯗꯨꯅ ꯃꯌꯨꯝꯗ ꯍꯟꯅꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯂꯕꯗ ꯋꯥꯈꯜꯅ ꯇꯨꯝꯕ ꯌꯥꯈꯤꯗꯦ꯫ ꯃꯔꯨꯞ ꯅꯤꯡꯊꯧ ꯃꯆꯥꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨ ꯑꯁꯦꯡꯕ ꯈꯪꯅꯤꯡꯕꯗꯒꯤ ꯑꯍꯤꯡ ꯑꯗꯨ ꯇꯨꯝꯗꯅ ꯃꯤꯡꯁꯦꯜ ꯈꯥꯡꯗꯨꯅ ꯂꯩꯅꯈꯤ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯌꯧꯔꯛꯂꯕꯗ ꯅꯨꯄꯤ ꯑꯅꯤꯅ ꯍꯤꯡꯆꯥꯕꯤꯒꯤ ꯁꯛꯇꯝ ꯂꯧꯔꯗꯨꯅ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥ, ꯃꯌꯥꯅ ꯏꯆꯧ ꯆꯧ ꯀꯣꯏꯆꯠ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯔꯨꯞ ꯑꯅꯤꯃꯛ ꯑꯀꯤꯕꯅ ꯃꯁꯥꯗꯨ ꯆꯦꯡꯈꯩꯕꯒꯨꯝ ꯅꯤꯛꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯌꯥꯝꯅ ꯋꯥꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯈꯤ꯫ ꯃꯔꯨꯞ ꯑꯅꯤꯗꯨ ꯅꯣꯡꯉꯥꯟꯕꯒ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯅꯤꯅ ꯆꯠꯊꯣꯛꯈ꯭ꯔꯤꯉꯩꯗ ꯃꯔꯨꯞ ꯅꯤꯡꯊꯧ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯂꯦ꯫ ꯃꯈꯣꯏꯅ ꯍꯤꯡꯆꯥꯕꯤꯁꯤꯡ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯌꯥꯡꯅ ꯃꯐꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯍꯧꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯕꯨ ꯃꯍꯥꯛꯅ ꯂꯨꯍꯣꯡꯂꯦ, ꯃꯍꯥꯛꯄꯨꯁꯨ ꯄꯨꯒꯅꯤ ꯍꯥꯏꯔꯕꯗ ꯃꯔꯨꯞ ꯑꯅꯤꯁꯨ ꯌꯥꯔꯦ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯅ ꯃꯥꯒꯤ ꯁꯒꯣꯜ ꯑꯄꯥꯏꯕꯤꯗꯨ ꯀꯧꯔꯦ꯫ ꯁꯒꯣꯜ ꯑꯄꯥꯏꯕꯤꯒꯤ ꯃꯊꯛꯇ ꯃꯈꯣꯏ ꯃꯔꯤ ꯇꯣꯡꯈꯠꯇꯨꯅ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯃꯅ ꯃꯃꯤꯠ ꯆꯣꯡꯉꯤ ꯍꯥꯏꯗꯨꯅ ꯌꯥꯡꯅ ꯍꯟꯖꯤꯜꯂꯛꯄꯗ ꯅꯨꯄꯥ ꯑꯅꯤ ꯂꯩꯔꯝꯗ꯭ꯔꯕꯗ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯅ ꯇꯥꯅꯔꯛꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯒ ꯂꯣꯏꯅꯅ ꯅꯨꯄꯥ ꯑꯍꯨꯝꯅ ꯁꯒꯣꯜ ꯑꯄꯥꯏꯕꯤꯗ ꯇꯣꯡꯂꯒ ꯄꯥꯏꯈ꯭ꯔꯤꯕꯗꯨ ꯎꯕꯗ ꯇꯥꯟꯅꯕ ꯐꯪꯂꯔꯣꯏ ꯈꯟꯗꯨꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯏ, "ꯑꯣ ꯍꯤꯡꯆꯥꯕꯤ, ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯆꯥꯕꯒꯤ ꯃꯍꯨꯠꯇ ꯅꯁꯥ ꯅꯊꯟꯇ ꯆꯥꯒꯦ ꯈꯜꯂꯕ꯭ꯔꯥ?" ꯍꯤꯡꯆꯥꯕꯤ ꯑꯅꯤꯅ ꯂꯥꯎꯔꯛꯂꯤꯕ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯍꯤꯡꯆꯥꯕꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯅꯥꯀꯟꯗ ꯌꯥꯜꯂꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨ ꯁꯠꯂꯒ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯉꯛꯀ ꯂꯣꯏꯅꯅ ꯁꯒꯣꯜ ꯑꯄꯥꯏꯕꯤꯒꯤꯁꯨ ꯃꯉꯛ ꯀꯛꯇꯨꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯂꯩꯃꯥꯏ ꯊꯛꯇ ꯇꯥꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯁꯥꯎꯈꯤꯕꯅ ꯃꯃꯤꯠꯇ ꯏ ꯀꯥꯗꯨꯅ ꯃꯔꯨꯞ ꯑꯅꯤꯕꯨ ꯃꯉꯛ ꯀꯛꯂꯒꯦ ꯍꯥꯏꯗꯨꯅ ꯊꯥꯡꯁꯥꯡ ꯁꯠꯂꯛꯄꯗ ꯃꯔꯨꯞ ꯑꯅꯤ ꯀꯤꯃꯟꯈꯤꯗꯨꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯅꯈꯤꯔꯝꯃꯤ꯫ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯔꯥꯖꯀꯨꯃꯥꯔꯅ ꯃꯉꯛ ꯇꯣꯉꯥꯟꯅ ꯇꯥꯔꯕ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯂꯒ ꯇꯦꯡꯊꯥ ꯅꯥꯑꯣꯏꯅ ꯀꯞꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯍꯦꯂꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯦꯠꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯦ꯫ ꯃꯈꯣꯏꯅ, "ꯍꯦ ꯅꯤꯄꯥ, ꯅꯍꯥꯛ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ?" ꯔꯥꯖꯀꯨꯃꯥꯔꯅ, "ꯑꯩꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯁꯒꯣꯜ ꯑꯄꯥꯏꯕꯤ ꯑꯅꯤꯃꯛ ꯁꯤꯔꯦ, ꯑꯗꯨꯅ ꯀꯞꯂꯤꯕꯅꯦ꯫ ꯃꯤꯅꯨꯡꯁꯤ ꯈꯪꯕꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅꯤ꯫ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯩꯅ ꯑꯃ ꯍꯤꯡꯍꯟꯕ ꯉꯝꯒꯅꯤ꯫ ꯅꯍꯥꯛ ꯀꯅꯥꯕꯨ ꯍꯤꯡꯍꯟꯕ ꯄꯥꯝꯕꯒꯦ?" ꯔꯥꯖꯀꯨꯃꯥꯔꯅ, "ꯆꯥꯟꯕꯤꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯍꯤꯡꯍꯟꯕꯤꯌꯨ." ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯍꯤꯡꯍꯜꯂꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯐꯪꯂꯕꯗ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯉꯛ ꯅꯣꯟꯗꯨꯅ ꯍꯦꯂꯣꯏꯁꯤꯡꯗꯨꯕꯨ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯍꯦꯂꯣꯏꯁꯤꯡꯅ ꯂꯥꯞꯂꯕ ꯃꯔꯩꯕꯥꯛ ꯂꯝꯗꯝ ꯌꯧꯅꯅꯕ ꯔꯥꯖꯀꯨꯃꯥꯔꯗ ꯐꯥꯟ ꯑꯄꯥꯏꯕꯤ ꯑꯃ ꯄꯤꯔꯝꯃꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ꯫ ꯃꯤ ꯄꯣꯡ ꯇꯥꯗ꯭ꯔꯕ ꯂꯝꯗꯝ ꯑꯗꯨꯗꯒꯤ ꯐꯥꯟ ꯑꯄꯥꯏꯕꯤꯒꯤ ꯃꯇꯦꯡꯅ ꯃꯈꯣꯏ ꯑꯅꯤ ꯃꯔꯩꯕꯥꯛ ꯌꯧꯈꯤꯔꯝꯃꯤ꯫
ꯅꯤꯡꯊꯧꯅ ꯃꯆꯥ ꯃꯃꯧꯕꯨ ꯕꯖꯥꯏ ꯕꯦꯡꯒꯨꯟ ꯈꯣꯡꯗꯨꯅ ꯇꯔꯥꯝꯅ ꯑꯣꯛꯄꯤꯈꯤ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯃꯗꯤ ꯑꯉꯝꯕꯒꯤ ꯃꯆꯥꯅ ꯃꯔꯨꯞ ꯅꯤꯡꯊꯧ ꯃꯆꯥ ꯍꯜꯂꯛꯄꯒꯤ ꯄꯥꯎ ꯇꯥꯔꯕꯗ ꯃꯔꯥꯜ ꯉꯥꯛꯄꯤꯅꯅꯕ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯈꯣꯡꯗ ꯇꯨꯔꯔꯦ ꯔꯥꯖꯀꯨꯃꯥꯔꯅ ꯃꯔꯨꯞ ꯑꯅꯤꯒꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯃꯔꯥꯜꯕꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯉꯥꯛꯄꯤꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯂꯨꯅ ꯆꯥꯟꯅ ꯇꯤꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯃꯤꯟꯅꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯃꯁꯤꯒ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭राꯏꯕ ꯇꯧꯕ ꯑꯃꯗꯤ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯃꯤꯌꯥꯝꯒ ꯑꯃꯨꯛ ꯎꯅꯃꯤꯟꯅꯔꯁꯤ